अहानबद मरोइब पाउ अंगांग अमा सिबगी मतंगदा मियामना डॉक्टर फुबगा लोइनना थौबाल डिस्ट्रिक्ट हॉस्पिटल अकाई अतोय थोकनख्रे Kurumjere STV Pau Meeting Tabiri Basing Tanam Nokchiri Hoji Pau Sanon Pizari Khangabok Part 3 Kuno Lekai Degi Kundrakpam Jacqueline Elias Mathoi Kauba Chahi Tararom Shuraba Class 4 Tamliba Mahiroi Ama Thaubal District Hospital da Ngarang Numidang Lekhidabada Doctor na Checksin Dabani Haina Miyam na Hawraktuna Dr. Fubaga Loinana Hospital gi Mafam Kaya Amang Ata Thokankre Thaudok Thokpam dagi ISTV News na Fangba Paugi Matung Ina Ngarang Nungthil Pung Mari Makhairom Taba Matamda Lekhidraba Kundrakpam Jacqueline Elias Mathoi na Pukri Dairuptuna Sanabada Iraq na Badagi Thaubal District Hospital da Laikanana Pukhalaki Haire Doctor na angang asi sire yumda putharo haina khangalakpagi matung ina yumda putharaki yumda yauraba matung da angang adu sor holakpadagi amuk hana hospital da pukhalaki doctor na ECG lausi haina khangalaba matung da machine lairam dabadagi ngaina duna leiringai da angang adu lekhidabani haina lekai miyoi amana fongdorakli ji aro yumda pudare yumda pudaro matung sida angang je goina tappa lawa do bosida minimum atara nin kan sida angang ji lenge makom kauthure angang ji masa masa masin degi isingumba thule angang je adu goina angang ji hingiba wale na mako hostan daisa hostan pukhalak pane hostan da pukhalak matam jida mojo kare tara ko mi yamle matam dudi yamdi doctor ji yengbiyo yada badagi aina namna doctor gi room dagi doctor sing thoga doctor da ko sokpada akem toro sok ne holo yengbiyo ni hale matam du mo ECG aina machine ma leram badagi mo mapanda sandom baya ne machine ji mo ne lobu sabu matam jida minute kulong me hai tare minute kulong me hai do machine ji yor ko badagi angang je mak leire aduga mayam ji khushau na mayam ji na angang ji ba to badagi doctor ji kare tare sin na to badagi mayam ji na kala thapne thappadagi doctor ji mu ma to badagi doctor ji lip kari no na security na doctor ji puthok badagi mayam jang amma mayam gi ware na am jang kan mangam da bida ma to ga ajung ga staff ga singa ji public yang bu bona mayam ji na thugai gi to bune to angang ji hojik ko yumbu gi saita gi dai ra mara lai basing dandi ini juga amane hidar bantak thakchi laga hojik stress ki me mayam jo ubila duri doctor gi ka da yu thakjile aduga junum jo wa na me doctor ji kamai yengino mi yo treatment phana to di mo ne ki siren yu pu da baji ai go ji ta ba to baji jo thoga ningde masi mo to cha to baji thok ta bo oisanu haina ai go mayam like ruminning Amarom da misi dugi matang da yaning da fongdok tuna lekhidraba Kundrakpam Jacqueline Elias Mathoi na tamba school gi mahiroi sing yauna miyam na Thaubal da khongchat ama chatkre maralaiba Dr. Cherak Piu haiba slogan kya lauki Khangabo Kendra gi MLA A Surja Kumar na lekhidraba gi imung manung gi miyoi singa unakre Manipur lengang na thang tagi ojalong na bagi notification athuba matamda thoktrabadi ki marks na hen akan ba khongjang changsilagani hairi ngasi kaisampat lairembi community hall da ki marks na sinduna wakat mifam chathakre ki marks ki publicity and information secretary thangjum suras na fongdorakpada Manipur lengak na lecturer Chatrukkamar Funipan longna bagi notification thokpada thang tagi oza ama fawba yawdaba haibasi thang tabu thawoidaba amasung mashibu tamjariba mahiroi singbu karishu khandabani ki marks na hiram asida democratic oiba kholau kya laukrabasu tabidrabanina akan ba khongjang changsinaba sem sare hairi Director ga khoina una matamda khana basi maroina thangta gi lecture lobugi matangda criteria ji mahana semina ba habadu da kona numitugi oina hanjara kune adubu maduna khoi khongjang handokpudi nate makhata ba hek thangta gi oza logani habagi notification je tholok tri ba khoi khongjang ni sungan haloi aduga masi ahobuni hai tare masidagi hena sum kangkhalakani asina akan makhonggen mayam thoning daba tawdok mayam tholakani habasi ma thamjage All Manipur Football Association Amfa amasung forum gi marakta leidiba chayet naba loshillu Football Sanarui Singi Lambi Manghan Ganu Haiduna Football Players Association of Manipur na mifam pangtuktuna Kongjang Changsin Kre Thangmai Banthau Ground da ngasi association asina sinduna mifam pangtukhi mifam adu da state amadi national gi Football Sanarui Sing amadi association gi member yauna local club kaya gi Sanarui Sing sarukya ki Association ki secretary Longjam Debit na state level football tournament amadi CC meet yauna tournament kaya sana balip ki badagi football sanarui kaya tungi lambi mangba yabagi fibam
लेरे सानरोई सिंगी खल्लगा खोंजंग चंगसिनमिनसी हाइखे हौजिक ओइरगलिबा अम्फा अमदि फोरंगी चेनबजे अनिजिगी मरक्सिदा खोइ प्लेयर जिंगजी हाइदि मोइनिगी चेनबजिना मरम ओरे खोइ प्लेयर जिंगजिदा हाइदि ngasi bokta moi अनिगी मक्ति यासनबजु प्रोक्तबदन मरम ओइदना अमना अमंग थिंगजनादना अमना अमगी हाइदि बायस तौना लेरगा सुम यैथरक फिल्मजन मतम मांगबजि हेलारे अखोगी अपील तौदिजि मरुइना हायर अथॉरिटी जिंगदम सानगेन थोक्चरेबे खोइजे मपुंग फाना सानन बिउ तुंगी कैरियर मांगन बिगनु अमदी सिदा आइकन होना जरिब सिदा प्रजा मैम सपोर्ट तौरगा सानगी खंजरिब मतमजे फौब खोइ फजन सानन बिउ खतन ताबीद्रब तेंथाखोल कौब सकनायरबा थिएटर डायरेक्टर रतन थियाम इबन लाइरिक अमा ngasi lamboi khongnangkhongda leiba chorus repertory da phongkhre tharamadu da Dr. IS Kangjam aiba Dr. Jodha Chandrasana Sham amadi Longjam Joy Chandrana maroiba miyoi singoina sarugya ke Ratan Thiamna karigumba ama phongdokningba matamda shaireng natana tai pambai leite iriba saireng khudingmak pukningda phaurakpa waising aduni haike shaireng hepsi aimonda hekta tara shaireng ibado hekta tawraya tana jibal taduna hayna khotana mayaduna tawna ijibal nasati dubunga sei mayam negiratana taigi tekra lariga sikoma yawira pagidamata aina mayam agachari Moirang Kendra के MLA P Sarat Chandra की मीटिंग मखादा मोइरांग कैथिल के मोदकाई सिंह सिंगदुकपगी मेगा सोशल कैंप अमक पांगथोखरे MLA ऑफिस मोइरांग मोदी भवन मोइरांग अमदी मोइरांग म्युनिसिपल काउंसिल न पुन्न पांगथोखिबा लमतु सिंगदुकपदुदा MLA मसायावना मोइरांग म्युनिसिपल काउंसिल के एग्जीक्यूटिव ऑफिसर गोगुलाल अमदी स्टाफ सिंह मोइरांग पुलिस के मकोकथोंग ऑफिशियल सिंह सु सरुकियाखि MLA P Sarat Chandra मोइरांग असि इम्फाल की हेक मथंग दलेबा कमर्शियल हब अमा ओइबत नतना लम कोइबा कयागे मीटिंग फम ओइरकनबा मॉडल असेंबली कॉन्स्टिट्यूएंसी अमा ओहिननबा चंगसिलगलिबा महाके पांदमगी मखादा ngasiगी lamtu sengba si pangthokpani haikhi Uribasi atai nate demonstration effect ama pinanaba amura kai sida thadabasina प्रजा सिंदा काइबा पीबा मनम नमतीबा लाइना पोलक याबगी सुम मयाम लेबसी ताई कोइना था मंगा तरु खुदिंग मक्की मफम मसी कोइ तत्तना हेक मसी रेगुलर ओइना तौबनी मोइरांग केंद्र सि इम्फाल की मतुंगदा चही 10 की मतुंगदा दे मोइरांग केंद्र सिदा मणिपुर की ओइबा पुनमक से टूरिस्ट खंगदे अदगी नेशनल की ओइबा इंटरनेशनल की ओइबा टूरिस्ट सिंग मयाम सिंग लाकदोरिबा से जगह सि नतना तोप मफम उदे अदुना ने कोइन मसी मयाम द पाउजेल पीबगी अदगी पंदम अदुदने कोइन ngasi तौरिबसी मोइरांग म्युनिसिपल काउंसिल के एग्जीक्यूटिव ऑफिसर गोगुनलाल फोंगदोरकपदा काउंसिल असना कोलिबा मफम कयादा तरु तनाना लैना तिना चेंदना लैननबा मफम कयादा डस्टबिन थमननबा होनरबसु मी उदबगी तंजादा डस्टबिन हुरान खिबगी थवोंग चथबा अमदी प्रजा मियामना डस्टबिन निंगथिना सिजनबा हैतबा सिना काउंसिल न पाखत के खलिबा थबक अदु माय पाकना पाखतनबा होनबदा खुदोंग चादबा मायोक नै मियामना काउंसिल न पाखलिबा थबक असिदा मतेंग पांगबियो हाइखे I would like to request the general public to maintain cleanliness. It's not the responsibility of the municipality or only some selected departments to maintain cleanliness. It is the duty of each and everyone to keep our surrounding clean and maintain a clean environment. Imphal Dimapur lambi gi Kohima madi mau anigi marakta leiba Fesama da ngasi ayuk khangawdana yamna chawna chingning khairakpadagi Imphal Dimapur lambi faunadre masina maram oiduna mafam kayada gari sing panduna leire hairi Manipur gi apunbagi ngamkhai masagi khudong chaba kharagi damak thugaina bahonarappa tarabadi lup natraga lanai miyoi amadi political party khudingmak emsuna chapchana mayok nagani haina emsuna thadarappa cherola mana khangalakli Nungsi chanana himinariba chingmi tami anigi apunba saktamda singnarakpa khudingmak mayok yaminanaba ngasigi iraicha khudingmakna mikupna humsingna leiba mathau tare haukiba numit kharanigi mamangda Naga Peace Accord ki warishin ama purakna bani haiduna interlocutor RN Rabina Indian Constitution ki article chahunga humdra matoida yumfam oiraga Nagaland yumthang nariba state sing asidasu extend tawba yai haina phongdokkiba asimak marai ani longba Bharat Sarkar gi machat adu uthorakpani
Framework Agreement ki matang da RN Rabi amadi Union Home Minister Faubana lamdam ashigi miyam da Naga Peace Accord na awang nungpok amadi Manipur gi territorial integrity da sokpo wahai amadi wafam amatta yaugdi haina kayarak hanna miyam mang da phungdokhiba laikre. Manipur ki furup singh apunba saktam asi tugaina ba hotna ba yaroi BJP Manipur State Unit ki spokesperson kayana so general election mayada miyam tinba mifam amadi ISTV ge discussion hour yauna ate TV channel da khana naina bada Manipur gi saktam da sokan gadaba wahai amatta Naga Peace Accord yaugdi haina makhau pong na haikhiba leirabani. Naga Peace Toki Chatha Rakhiba Wari Asigi Waroi Shindi Manipur gi apunba gi saktam da tugaina ba hotna ramlabanina Ireicha singna khongpham jet na leptuna apunba khunagi punsirol amagi damak ihau changsinba matam oirakle hairi. Paugi maraktat na tema break ama. Bagi nungaina ba singbang zariba aibu mafam chadana langthok pijuna mahok sagi kalda akaiba pihan batana tana aibu mioi bagi yekna bani haibire ngasidi Manipur da NGO ama thorktuna aibu mafam chana thambina ba senbire season ba loiba matungda aibu storage tank asigi manunda thadabiu maduna aigi anauba mapok ama poktuna amuk hanna mioi bana khoigi mating amuk pangzage nati chat lage ba please I chat lage ba election ki matam lo khobadi adu tuma amu unau phangaro asum tauna mango season chat khabada adum haina winkies mango swiss rolls adum phangaro khangedana Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. nati chat lage ba please I chat lage ba target ki season loi khabadi adu dima amu hana unau phangaro asum tauna mango season chat khabada adum haina winkies mango swiss rolls adum phangaro khangedana Saraswati Coaching Institute Singmerong Khonangkarak Info. Admission open. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly tests strictly in the NEET pattern. Free students save secure mark for 80% and above. 50% concessions those students who study more than 2 years in medical class. Hurry, limited seat only. We nourish your futures. I think we should run at once. Winkies Swiss roll. Yam turabo punshibu Winkies am tadi piudana. Papa, quick zone gidi tatatis college di. Mamal suma phang kuding cham mane yo suma ngaro pista salabani na. Adu suma takta superlink footing gi offer me amon piri sidi. Tiles electric run no sin bagum na yo disin bayar. Dudi sanagi mohut yang na sinbaya andre. Job vacancies. Classic Hospitality Training Institute, Rims Road is recruiting the following posts. Business Excellence Assistant Manager, Housekeeping Trainer, Food Production Trainer, Food and Beverage Service Trainer. Interested candidates meeting the above criteria may submit their CV with recent passport size photograph. For details, contact Babina Diagnostic Building, 3rd floor, Rims Road, ranjita@classichotel.in. Phone number 03852415592. Indian Institute of Banking and Information Technology IIBIT is now in your hometown. Prepare yourself to get your dream banking career with the leading institute of Northeast with a record of 7,000 candidates. Free IBPS or PO coaching available. Last date of registration is 3rd August 2018. Please contact 8974875055. I think they are going to get us. Indeed, indeed.
I think they are going to finish us. I think we should run. At once. Winky's Swiss roll. Yam turabo. Punsibu, Winky samtadi piudana. Breaking matuda taram nokchir is makataba pau. Heart the sang na hoba chay kuntra mariram surabi Chandel district tege M Bindia kobi nupiyama Sky Hospital na mai park na operation taudana heart ki ahoba mafamadu mention kre hairi. Heart tasigumba makal ge anaba RSOV condition asi punsi mangba yaba fibam ni masi miyam na khangjin biu haina Sky Hospital gi chief cardiologist Dr. L Sham Kishore na appeal taurakli. July की तांग कुंतरेता दिल्ली की जनपद लेबा Dr. Ambedkar International Center da tribute to Kalam on the topic of youth, the future of India haibasida khana nainaba thoram ama unnat Bharat Social Welfare Society New Delhi na sinduna pangthokre thoram aduda miyam gi damak thabak toriba social activist manga da memento pidune kai khumnabut khre makhoi singi manungda Manipuri ningo social activist Mayang Langbam Dayana su yaukhe Thoramadu India ki tongan badlam da saknai raba kaya sarukya ke. Apun ba maya kabachinjak thingbaluk kainong nangarang numidang laikai kaya dagi fagalakpa yu little lising anirom kainong thongkhada mai thadu na mangan kre. Loki secretary khangimam chanu laimatombi na paumi sing da phongdo khibada khunna yashibu nisagi paktagi kalhona bagi changsiliba khongjang asi makhata khigani tungi mirol kanana bagi damak changsiliba khongjang asi da miyam na mating pangbiyo haike. Manipur da broken family mayam puthok tanaba loina na afaba khunai ama purakna ba mayai ka ba chinjang no ehlakli ba tongan ba crime sing rape case oro any case sing ase thorok tanaba amasung lukhrabi mayam ama thamami ba maduna maram oiduna mama mapa pungpang sudraba angang mayam ama thorak pase asigumba kaya sigi mayokta mayai ka ba chinjak sing ase thingna bagi damakta changsalakpa khongjang amoina koina suguma satha jabani tongan ba luf khuding mak loina na aikhoi gi khunai ase musilaklaba khunai ase amuktang hingkana na bagi damak tungi mirol gi damak khallaga changchan jalriba khongjang asida pumna mangna sagot piu miyamna masidai sida thawai yaung hona biduna aikhoi gi lupna changchan jalriba tongan ba khongjang singa sida saruk ya biu haiduna apun mamai ka ba chinjak singba lupki imaibel singi mai kai digi miyang mafamda noluk sabagaloina paujena si pijari Hajere bada maraba pau amukahna Angang ama sibagi matangda miyamna Dr. Fubaga loinana Thoubal District Hospital akai atoi thokan kre. Haji Faubaga ina sing na pijaba pau matanga shadale sinjere mideng tabiri basing bomukan na kurum jeri.